ꯑꯃ ꯀꯣꯠꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯣꯠꯇꯦꯀꯣ ꯅꯪ ꯀꯩꯅꯣ ꯃꯦꯀꯞ ꯇꯧꯗꯣꯏꯔꯥ ꯑꯧ ꯔꯤꯜꯁ ꯊꯝꯒꯦ ꯑꯩ ꯂꯥꯛꯀꯦ ꯂꯩꯔꯝꯃꯣ ꯂꯥꯛꯑꯣ ꯐꯖꯕ꯭ꯔꯥ ꯑꯩꯁꯦ ꯚꯥꯏꯔꯦꯜ ꯑꯃꯨꯛ ꯆꯠꯂꯛꯀꯅꯤ ꯀꯩꯕ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯩꯝ ꯍꯥꯏꯗꯦ ꯐꯖꯩ ꯇꯥꯍꯧ ꯑꯩ ꯈꯨꯖꯤꯟ ꯍꯥꯞꯄꯤꯌꯦ ꯀꯥꯏꯗ ꯌꯨꯝꯗ ꯑꯠꯁꯥ ꯁꯨꯇꯤꯡ ꯂꯩꯕ꯭ꯔꯣ ꯍꯌꯦꯡ ꯂꯩ ꯑꯣ ꯏꯁꯩ ꯅꯝꯗꯣꯏꯒ ꯃꯥꯜꯂꯦ ꯏꯕꯦꯝꯃ ꯈꯨꯖꯤꯟꯒ ꯁꯦꯝꯃꯤꯗꯣ ꯅꯪꯗꯣ ꯀꯩꯅꯣ ꯏꯁꯩ ꯑꯃ ꯍꯥꯏꯔꯒ ꯍꯥꯏꯕ ꯅꯪ ꯀꯥꯏꯗꯅꯣꯝ ꯆꯠꯅꯤ ꯍꯥꯏꯔꯛꯑꯦ ꯍꯥꯏꯌꯦ ꯗꯨꯕꯥꯏꯗ ꯗꯨꯕꯥꯏꯅꯤꯀꯣ ꯅꯪꯁꯦ ꯑꯩꯗꯣ ꯀꯦꯔꯛꯑꯗꯕꯅꯦ ꯇꯞ ꯇꯞꯅ ꯍꯧꯖꯤꯛ ꯊꯕꯛ ꯈꯔ ꯀꯣꯝꯊꯔꯛꯄ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯇ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯔꯦꯁꯃꯤꯁꯨ ꯌꯥꯎꯔ ꯍꯥꯞꯆꯟꯒꯦ ꯑꯣ ꯀꯔꯤ ꯔꯦꯁꯃꯤ ꯂꯥꯏꯚ ꯌꯥꯎꯔꯛꯑꯣ ꯑꯣ ꯌꯥꯎꯍꯜꯂꯣ ꯊꯕꯛꯀ ꯆꯤꯟꯖꯥꯠꯅꯤ ꯋꯥꯎ ꯑꯩ ꯗ꯭ꯔꯦꯁ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯣ ꯆꯞꯄꯕ ꯃꯥꯜꯂꯦ Hi. Wow. Hi, Coco. Bijou ꯎꯈ꯭ꯔꯦ ꯑꯣ ꯐꯔꯦ ꯐꯔꯦ Hi Resmi Hi. ꯀꯩꯗꯧꯔꯤꯅꯣ? ꯅꯨꯡꯉꯥꯏꯔꯤꯕꯣ? ꯅꯨꯡꯉꯥꯏꯔꯤꯌꯦ. ꯍꯥ? ꯅꯨꯡꯉꯥꯏꯔꯤꯌꯦ. ꯃꯥ ꯅꯨꯡꯉꯥꯏꯌꯦ ꯅꯣꯏꯁꯤꯔ ꯃꯥꯅ ꯅꯣꯏꯁꯤꯔ ꯀꯩꯅꯣ ꯇꯧꯕꯩ ꯑꯩ ꯈꯣꯟꯗꯣ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯈꯜꯂꯤꯕ ꯇꯨꯝꯃꯨꯏꯅꯦ ꯍꯧꯒꯠꯂꯛꯄꯒꯤ ꯃꯤ ꯃꯆꯥ ꯇꯨꯝ ꯍꯧꯒꯠꯂꯛꯄꯁꯦ ꯌꯥꯝ ꯐꯖꯩꯀꯣ ꯅꯠꯇ꯭ꯔꯗꯤ ꯉꯁꯥꯏꯁꯨ ꯆꯠꯂꯨꯕꯩꯅꯦꯍꯦ ꯍꯜꯂꯛꯑꯒꯅꯦ ꯉꯥꯏꯍꯥꯛ ꯇꯨꯝꯊꯣꯛꯎꯔꯦ ꯑꯗꯨꯒ ꯍꯧꯒꯠꯂꯛꯏꯅꯦ ꯉꯥ ꯋꯥꯠꯂꯤꯌꯦ ꯆꯧꯕꯤ ꯀꯥꯏ ꯂꯩꯒꯦ ꯑꯩ ꯌꯨꯝꯗ ꯂꯩꯌꯦ ꯚꯥꯏ ꯗꯥꯅꯤꯄꯣ ꯀꯦꯗꯣꯏꯔꯥ ꯍꯧꯖꯤꯛ ꯑꯩ ꯔꯤꯜꯁ ꯅꯝꯒꯦ ꯏꯕꯦꯝꯃ ꯐꯖꯕꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯚꯤꯗꯤꯑꯣ ꯑꯃ ꯊꯤꯔꯝꯕꯅꯦ ꯐꯖꯔꯛꯄꯤꯗꯣ ꯆꯦ ꯕꯤꯖꯨ ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯗ꯭ꯔꯤꯌꯦ. ꯍꯩꯅꯗꯦꯀꯣ ꯑꯃꯁꯦ ꯌꯥꯗ꯭ꯔꯥ? ꯍꯦꯜꯂꯣ ꯁꯨꯁꯃꯤꯇꯥ ꯃꯪꯀꯇꯥꯕꯝ ꯇꯨꯃꯤꯟꯅ ꯌꯦꯡꯉ ꯀꯩꯒꯤꯅꯣ ꯅꯪꯅ ꯋꯥ ꯑꯝꯇ ꯉꯥꯡꯉꯛꯇ꯭ꯔꯤꯁꯦ? ꯋꯥꯎ ꯍꯥꯏꯔꯛꯑꯦ ꯍꯧꯖꯤꯛ. ꯍꯥ? ꯋꯥꯎ ꯍꯥꯏꯔꯛꯈ꯭ꯔꯕꯅꯦ ꯍꯥꯏꯕ ꯍꯧꯖꯤꯛ. ꯀꯦꯔꯣ ꯗꯥꯅꯤꯄꯣ ꯀꯩꯅꯣ ꯀꯦꯔꯣ ꯀꯦꯔꯤꯁꯤꯗꯤ ꯍꯧꯔꯛꯑꯕꯅꯦ ꯍꯧꯖꯤꯛ. ꯌꯥꯝ ꯃꯝꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦ. ꯏꯃꯥꯟꯅꯕꯤ. ꯍꯥꯏ. ꯁꯤ ꯉꯥꯏꯈꯣ ꯑꯃ ꯃꯈꯥꯗ ꯀꯟꯅ ꯇꯛꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯣꯔꯦꯟ ꯎꯠꯂꯛꯀꯦ. ꯑꯩꯁꯨ ꯏꯃꯥꯟꯅꯕꯤ ꯂꯩꯔꯛꯎꯔꯥ? ꯎꯠꯂꯛꯑꯣ ꯑꯩ ꯇ ꯉꯥꯏꯔꯦ ꯂꯩꯇ꯭ꯔꯤꯁꯦ. ꯅꯃꯥꯟꯅꯕꯤꯗꯤ ꯅꯠꯇ꯭ꯔꯦ ꯏꯕꯦꯝꯃ ꯅꯪꯒꯤ ꯇ꯭ꯋꯤꯟꯅꯤꯀꯣ ꯅꯪꯒꯤ. ꯍꯥꯏꯕꯣꯛ ꯎꯠꯂꯛꯑꯦ. ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯂꯣꯏꯁꯜꯂꯛꯑꯦ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯈꯤꯒꯦꯀꯣ. ꯍꯣꯏ ꯔꯦꯁꯃꯤꯅ ꯕꯥꯔꯗꯦ ꯇꯧꯅꯤ ꯍꯥꯏꯌꯦ. ꯑꯣ ꯍꯥꯏꯔꯛꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯊꯝꯃꯒꯦ ꯑꯩ ꯌꯥꯍꯤꯡ ꯊꯣꯛꯑꯦ. ꯌꯥꯝ ꯍꯥꯏꯗ꯭ꯔꯤ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯒ꯭ꯔꯨꯞꯀ ꯁꯦꯝ ꯑꯗꯨꯒꯤꯅꯦ ꯑꯩ ꯂꯛꯅꯩꯁꯦ ꯍꯥꯏꯔꯛꯇꯦ ꯑꯩꯉꯣꯟꯗꯁꯨ. ꯑꯩ ꯂꯥꯛꯑꯒꯦ ꯑꯗꯨꯝ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯗꯨꯝ. ꯃꯥ ꯗꯥꯅꯤꯄꯣ ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯈ꯭ꯔꯕ ꯑꯝꯇ ꯍꯥꯏꯌꯨꯅꯦ. ꯍꯥꯏꯗ꯭ꯔꯁꯨ ꯂꯥꯛꯑꯒꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯃꯥ ꯁꯥꯏꯁꯤꯕꯣ. ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯍꯥꯏꯔꯛꯇ꯭ꯔꯤ ꯇꯧꯅꯤ ꯍꯥꯏꯌꯦ ꯍꯥꯏꯕꯗꯨꯅꯦ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯛꯇꯦ ꯀꯩꯝꯇ. ꯑꯩ ꯇꯧꯁꯤꯔꯥꯅꯗꯤ ꯀꯟꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯐꯝꯗꯣ ꯐꯪꯗ꯭ꯔꯤ ꯍꯥꯏꯕ ꯍꯌꯦꯡꯗꯤ 22ꯅꯦ ꯍꯌꯦꯡ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯈꯨꯗꯛꯇ ꯇꯧꯕꯅ ꯅꯨꯡꯉꯥꯏꯗꯅ ꯑꯗꯨꯅꯦꯗ ꯇꯧꯒꯦ ꯇꯧꯔꯤꯁꯦ. ꯕꯤꯖꯨ ꯀꯃꯦꯟ ꯄꯥꯗꯕꯁꯦ ꯂꯥꯏꯐ ꯌꯦꯡꯕ ꯇꯜꯂꯦꯀꯣ ꯍꯥꯏꯌꯦ. ꯅꯠꯇꯦ ꯁꯣꯝ ꯅꯥꯀꯟꯗꯅꯦ ꯑꯩꯈꯣꯏ ꯎꯅꯗꯕ ꯀꯨꯏꯔꯦ ꯑꯗꯨꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤꯗ ꯑꯩꯈꯣꯏꯁꯨ.
ꯀꯩꯅꯣ ꯇꯧꯔꯒꯦ ꯑꯗꯨꯗꯤ ꯚꯥꯏ ꯍꯣꯏ ꯄꯣꯏ ꯊꯣꯛꯑꯒꯦꯀꯣ ꯍꯣꯏ 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 ꯇꯥꯏ